ceasefire na West Asia gi lan warishin purakpada khumang chawkshil halagani Washington United States na wayenduna Israel amasung Lebanon gi marakta anauba ceasefire thamnaba yanakhri US na lawrakliba khongthang asi West Asia da soknariba lan asi loishinanaba hotnabada na chawna khumang chawkshilagani haina President Trump administration a phongdokri West Asia da soknariba lan asi warishin purakpada Tehran gi maikaidigi Lebanon da ceasefire thamnarabadi ingtappa puraknabagi khongthang singda sarukiyagani amasung ikai khumnagani haina phongdoktuna lakhibani US na watenduna Israel amasung Lebanon gi marakta anauba ceasefire thamnaba ayaba pinakhiba adu pung 13 gi manungda chatnaragani haina Lebanon gi President Joseph Aoun na phongdokri Israel gi lanmi singna Lebanon gi kha thangba sarukta miyoi taruk hathiba amasung US amadi Iran lanmi gi marakta ngarang Gulf region da khut thoknakraba matungda ngasi Israel amasung Lebanon gi marakta ceasefire thamnanabagi khongthang asi lokhatkibani Lebanon amasung Israel gi marakta achauba ceasefire thamnanabagi warip lawkhiba adubu Israel gi National Security Minister Itamar Ben-Gvir yamna chawba asoiba amani haina phongdokhibaga loinana US gi pautak asina Prime Minister Benjamin Netanyahu bu aranba Philip amada chingsinhalle haiki Minister asina anauba ceasefire asibu yaningdaba phongdokpaga loinana Lebanese lengakta makhal amatagi thajaba leite amasung ceasefire gi yanaba asi thabakta onthokloidabani haiki Lebanon lengak asi Hezbollah militant group ki mapang amani haina Minister Itamar Ben-Gvir phongdokpaga loinana militant group asina litani gi kha thangba mafam singda kaidawngaida thadokloi haiki